अहानबदा मरुओइबा पाउ Scheduled Tribe Demand Committee की डिमांड असी लेंगांगना यादे हाइबा नते डिमांड असी की तंग तावा फिरेफ अमा लेंगांगना मतम चाना लौरकनी हाइना चीफ मिनिस्टर एन बिरेना फोंदोक्रे बीर टिकेन रजिटे लेखिबा मरिबाक मजाती नुशिबगी थौना लिंगसेल अदु तुंगी मिरोलदा नौहौना निंगसिंग हंतुना इमा लेबाकी दमक कथोक मिनसी हाइना हानेगी चीफ मिनिस्टर ओक्रम इबोविना फोंदोरकली Chandel Assembly Constituency dagi National People's Party ki ticket mikhal mai paktuna BJP na luchingba sungsin na balengak asida Youth Affairs and Sports amasung Water Resources ki Minister oiriba Letpau Hof ki BJP de yaukre amasung BJP na chahi kuntra lengak pairabasu Congress Party na lamdam asiki damak paikhat lamba chawkhat thorang ki thabak thoram sing pangthopagam loi haina MPCC ki President and Lokena Fungdokre MAMITv की Manipuri Prime Time News में ताबिरिबा सिंबु चन माइबम ना खुरुमजरी हौजिक पाउ संतोंगना पिजरी Scheduled Tribe Demand Committee की डिमांड असी लेंगांगना यादे हाइबा नते लमदम असी फुरुप कयाना खुंदामिनबा अमा ओइबना फुरुप खुदिंगमकी इंटरेस्ट सोक्तना करंबा थबक पाइखटपा याबकी हाइबगी मतंगदा मतम खरा लौबनी डिमांड असी की तंग तावा फिरेफ अमा लेंगांगना मतम चाना लौरकनी हाइना चीफ मिनिस्टर एन बिरेना फोंदोक्रे Wafam asing Department of Information and Public Relations DIPR na chahi khudingi puthokpa Manipur calendar amasung diary fombagi thoramda Chief Minister N Birena Fungdokibani Chief Minister gi Wanglo da pangthokiba calendar amasung diary fombagi thoram aduda Chief Minister N Birena hai DIPR na chahi khudingi fongba Manipur calendar amadi diary asi mamang chahi kharada matam chana fongkhidaba du yenglaga handak chahi gi oinadi chahi hodringai da Manipur calendar amadi diary asi miyam da pinaba honabani anoba sahi asina lakpada lamdam asida ing chikpa yaifaba ama punna oinaminarasi loinana covid ki anoba variant ama oidiba Omicron asida gi ngakthoknaba honasi lengaki maiketagi mikhal ga mari leinaba thabak thoram sing covid ki SOP ningtina ngaknaba honage masida miyam na mating pibiu haina Chief Minister N Biren Namakataki. Miam da Manipur Sarkar ki mai kai dagi asigi calendar si amadi diary si phangan baga iroina na phongja baga iroina na khoi Manipur miam da lakador bana usahi sigi ya fawzel khoi punamakta ki pijari aduga loina na lakata usahi si ing signa fajana leiba jilaiba khoi gi Omicron virus sidagi kitang section na lebinaba khoi su yaringa khoi su political activities ni constitutionally bounded ni tawda yadabagi khoi su tawbani adugu tawda yadabagi tawroga su khoi yaringa di SOP aduga leiriba restrictions ni maintain tawroga tawna na khoi gi site ki ju hona jage da miyam na su adugi cooperation review government gi oiba khoi gi oiba stand si leiriba community mayam ama leimina bani na ama nama gi interest hongna da bana kramana tawbo yage have do tawna na bi chumno khoi observation tawboga loina na khoi madugi way out ma puthona bukhona bani mogida yade moi do tawroi have like aduna mayam su khoi na appeal tawning si masi huji ngarang nan ban kawna tawbo khotpasima yaragadi tawbi ginu masi yamna political loiba situation ni khoi si itnik mayam ama punna lemina bani na madugi way out ma sarkar na soiduna matam sana question gani Manipur ki ahanba Omicron positive oiraba miyoi adugi active surveillance report ki matangda amadi Armed Forces Special Powers Act 1958 lokthokpa ki matangda paumi singna hangba wahang amagi paukhum piraduna Chief Minister na makata na hai Omicron positive oiraba miyoi adugi movement ki matangda thoklakliba wafam asi laibak thibani asigumba thodok asi amuk hanna thoktana balingang na honari Omicron positive oiraba miyoi sing medical team singna kopna yengsinduna home isolation tawhanna ba amadi tongan ba hospital singda tongana thamna ba honari Manipur da hauzik oiriba fibam asi center na kopna yenglamgani mapung oina yengbada Manipur gi law and order gi fibam asi haukiba chahi mangarom asida phagalakpa ama oire aduna ek asi lokthokina ba lengakna center da takna duna lakli hauzik su takna rihaina Chief Minister N Birena makatana fungdoki
variant khangdana maina to busiam lai thibni adubu hoi matung da dia mona thokdana ba variant jaw thengna ba matamda yumda ma ga yumdu da khoi doctor hospital gi covid gi scenario ba kangbu sing chalaga masada mayum gi phibam yenga thamuba or either khoi gi hospital gi hujiki hospital si am kone rush oi da banina separate area da thambai na da maina khoi plan amadi thokjare arm forces special power si lok thok pa yarabra yadabra ina committee semaga yengchani haibu gumagi pota khoi gi chi Nagaland ga khoi ga num mai khoi gi keno ni lei sam han khoi su lei ba mayam si suspension of operation da lei ba mayam adigi wari sasi yadabra lei ba mayam haiba punam maksi central government loina yengamuni adubu overall da di khoi gi law and order si last 4.5 year 5 years si da phare khoi gi di masi yarga di armed forces special power si lok thok biro masi si khoi ni lok thok ga khoi lok thok ga tham jalok ti seruk ti kana di aduna yarga di hedna du gi rom da khoi government gi side gi taknari takna da si khoi phajana maram chana takna ba maram chana haiba aduni yam kona khoi honari haina da mai thamjage British Kendra City Lakiba Maribak Masati Nusibagi Tona Lingzal Adu, Tungi Mirol, the Nohona Ningsing Hantuna Imalibaki Damak Katok Minasi Haina, Congress Legislature Party leader Su Ariba Hanagi Chief Minister Okram Ibovina Fundurakli. Wafamasi Manipur Pradesh Congress Committee Nasinduna Congress Baban Tapang Tokpa, British Kendra Ziki Cham Humfumanga Subamapokumo Numit Thoramda Okram Ibovina Fundokibani. Thoram Aduga Mari Lenana Okram Ibovina Hai, Malemgi Leba Kayana Numit Taba Lati Haina Riba British Nandinka Tamna Leramba, Manipur Bulausin Naba Honarakiba Aduki Mayukta Tona Fana Tawai Papa Pamu Belatana, Mamaleba Kidama Katkiba Adubu Ikai Kumnaba Utpa Oina MPC in a Palan Thoramasi, Jai Kudingi Pangtokuna Lakpani, Mamaleba Kidamak British Kendra Chain ki ba mathauna maringzal adu aikoi khunimakta lefam thoki masina tungi afaba Manipur ama ichang thauna thamlamba ngamgani mikhal ga mari lenana thoklak liba hingsta gi thodok sing asigi matangda paladuna Okram Ibovina makata na hai lakadori state assembly mikhal asida hingsa na mang tharaga lakpa haibasi mamangda amukta oikhidriba fibam amani asiguma thawong asina mikhal asi ing tapna pangthokpa ngamgani thazade miyamge democratic right adudi maning makhatamna miyamna Season Nabagi Tanja Adu PC, Miam gi apa mamihut na lengak session tauhan si hai na su Okram Ibovina makatana fungtoki. Marai bak ningba Jubaraj Bir candidate ki samaga humfumanga rak suba haibatare. Magi mapok numit sidaida akhoi Manipur Pradesh Congress Committee na Sinwi Langwi duna mahaki mafamda Tawiman Kungba Utpa, Ikai Kumnava Utpa Haibatare. Prithvi the Kwai Himapan Kalava British Foba, British Samaj, India de Tantokraga Ninka Tamba, Pankribaduni, Aduna Mashi, Laibak Tiba Haibatare, Handaki elections Hana, Ontawi Hidriba Mawonda, violence na Hana Hobuse, Tobigano, Mashi strongest the Congress Party, the condemned Tawi Mashi Tobigano. Lakadoriba State Assembly Mikhal Asida VCP the Chowna Inor Hapa Oina, Mamangi Manipur Legislative Assembly Mikhal da Chandal Assembly Constituency Degi, National People's Party ki ticket Mikhal Mai Paktuna VCP na Luchingba, Sungshin na Balengak Asida Youth Affairs and Sports Amasung, Water Resources ki Minister Letpau Hofkif na si VCP da Yaukre, Letpau Hofkif na VCP da Yaurapaga Marilena na New Delhi da Leiba, VCP ki headquarter da Pangtopa Thoram Amanda VCP Manipur ki election in charge su Oriba, Union Minister Bhupendra Yadav Amasung, BJP ki National Spokesperson su Oriba Manipur ki in charge Dr. Sambit Patrasu Sarugyaki. Kumjale Singani Taratarita Sem Kiba Chief Minister and Birena Luching Balengak Asagi, Council of Minister de Yautuna Lakiba Letpau Hofkipo, Union Minister Bhupendra Yadav na Harau Tayam na Oki, Prime Minister Narendra Modi ki Luching Makada Northeastern Region Maru Oina, Manipur asi hena saukat pamaikai de purak pangamgani haibasi mahaki achet pathaza bani haina Letpau Hofkip na Fongdurakli. Pairiba Sarkar si Achouba Party si ga chungsin naraga tawdaragadi Manipurda ahongba amadi chaukat khongthanggi akanba thabak paikhat pangamdabagi mami ama tarakpasida ena Achouba Party amadi hojik central da government labor party si Achouba Party amaga Modi ji ga Amit Shah na North East pu yam luna khanbirakpa sanaroi sing Luna Tauberakpa amadi Thaina matam kayada akhoi North East kangbu chatpa kanda yamna handana tongana yengba mittu ngasidi moigi akhoi gi
North East ki kangbu ki protection ki sel amasu hangdokpidana afaba India United India ama simgatnabada honabagi wakhalon si changsalakpasida aigi wakhalon da su masi yaningdana BJP ne chahi kuntra lengak pairabasu Congress Party na lamdam asiki damak paikhan lamba chawkho tarangi thabak thoram sing pangtokpa ngamloi haina Manipur Pradesh Congress Committee MPCC ki President su oriba Nambol Assembly Constituency ki MLA and Loken na fungdokre Wafa masingasi lakadoriba Assembly Mikhalda Sekmai Assembly Constituency de ki miref oinabagi sem sariba and Popilal amadi BJP kakjing maldal da hana Thaupuram mioi kaya Congress Party de yaurakpaga mari lenana pangtokpa thoram amada and Loken na fungdokibani Punna mioi Hongfuram Congress Party de yaurakpaga mari lenana Imphal gi BT Road ta leiba Congress baban da pangtokkiba taramna opagi thoram aduda and Loken hai ngasi paliba lengak asina lairik laishu haireba naha singi damak singthaningai oiba khongthang amata lokhalakdri masina maram oiraga naha kayadi wakhalaina naba yaunarabani Start of amasung stand up scheme na lamdam asida leiriba naha singi fibam phagalai haiba yaroi makoigi punsida secure oigada thabak thoram amata lengak asina paikhatpa ngamdri lagadoriba mikhal asiga mari lenana Congress Party na lamdam asigi lairik laishu hairaba naha singi kari taugadage income hena lakna bakari thorang paikhatkani haibana chingba tongan tongan ba lamdam asigi saukhat thorang da yumfam oiba manifesto sem saba loirakli matang chahi January thagi ahan ba chayolda fonglagani haina su and Lokena makatana fongdoki Manipur da adum labaje BP sarkar Congress tu tingba sathol lakh hai adum sathol lakh badagi ngasi da employment generate kayama to hai adu nandana Manipur Public Service Commission sidai ga paisa le jagraba masagi mahi masindi thakwa wa ga leba adu kum laban ha kayama Manipur Public Service Commission da parikha exam pi halakanda ngasi da nupi da nupa da ngasi da kakching mak Victoria SP oiba Sidai ga mayama doctor kayama SP kayama IS oina DC oiba kayama sidai ga Manipur na sida MCS officer MPS officer kayama buthok da ngachi di IPS da IS da promotion kaya ka tore bise siri okram go bi ki matam da Manipur service da bisna doba aduma exam kaya da paisa le jadra ba ga ba ma lairik ki laisu di iri na hojaba kayama ngasi di ayo Manipur gi lenga bonda makhona achoba kaya da pi ba siru ba thabak se ngasi gi legi ba Bharatiya Janata Party na sahi kuntra hina Manipur da pai da to ba mangu da anak natia Malem pumbada thengnariba COVID-19 gi laichut asidagi ngakthoknaba achamba section thorang khara ngakna chatpinaba MAMITv gi maike degi ningsingzari madudi yumdagi hek sathokpaga face mask upiyu mi amaga gi marakta foot taru gi arapa thambiyu mai met khut satoina hamdokpiyu amadi COVID vaccine kapa yaraba sing susoi soidana COVID vaccine kapthoktuna laichut asidagi kannaba miampuna hona minasi Manipur da COVID ki anova variant ama oiriba Omicron ki case lerakpa asiga iroinana lengangna laichot asi laksin bangamna ba isai nongmai pangtokpa thabal chongba saksa haizana ba amadi indoor hall na chingba mafam da miyam tinbada thingba thamle haina State Disaster Management Authority ki State Executive Committee ki chairperson su oiriba Chief Secretary Rajesh Kumar ngasi order ama thokre order adu gi matung ina Manipur gi mafam khudingmakta night curfew asi numidang pung 8 dagi ayuk pung 3 fawba chathagani miyam tinba mafam singda suksoi soidana face mask kadabani COVID ki channa kanun sing in double sing logi oiba matik chaba action lokhatkani hairiba athingba sing district sing ki magistrate na mapung fana channa hangadabani order asi mathang chahi gi January 13 fawa channa gani hain order asina makatari ngasi nungthil pung 3 minute kunrom taba dwaida tidim lambi hek tainana kai sampat lei masam leikai da leiba building amagi ahanba floor da mai chaklakre short circuit tagi horakpa oigani haina chungnariba mai sakpagi thodok adu taret suba Manipur Rifles da assistant commander oina thabak toba Yumnam Indra Kumar Koba mioi amagi building ni hari thodok aduna maram oirga ka adu da leiba furniture gi items sing mai na tumna chakre mai sakpagi paw adu hek phangbaga Manipur Fire Service ki team amana mafam adu da yoksilaktuna mai mutanaba ariba pangal season naduna honaki thangnana leiba building sing da sandorak tringai mang oina na Fire Service ki team aduna matam chana mai adu muthatpa ngamki Fire Service ki team aduna water tanker ani season aduna mapung fan mai adu muthanaba honabada chawrakta minute kuntra rom sangki housing maki oina lupa kaya muki mal chang mai na sakrabagi haiba khangba ngamdri haina Fire Service tagi phangba paw amana makatari
ngasi ayuk angan ba pung ahomrom tarakpa dwaida Imphal East District ki Wangkai Assembly constituency ki manung chan leiba telepati da IED oigani haina thazaba bom ama pokhai khre hari thogdok adu ki matang da police tagi phangba paw ama ki matung ina bom adu hauzik telepati da leiba Ramnath Sahu chai humfudra manga apokpa leiki draba Viswanath Sahu ki telepati da leiba Galamal Godang hek mamangda pokhai ki bani thogdok adu da asokapan ama ta yaw ki de haina su paw asina makatarakli Nisagi ipaktagi hawalakliba nahasing kanduna tijeng kaijeng daba constituency ama ohensi haibagi haibasi mahaki pandamni haina lakadoriba state assembly mikhalda nauria pakhang lakpa assembly constituency dagi BJP gi tiketa miref oinabagi thorang toribi SKV na phungdurakli wafamasi malom bazar da leiba community hall da pangtokba one day political conference ki thoram amada KV na phungdokibani Maikai adongi nupi kayana saruk yadana pangthokiba khana nainaba aduda KV na hai constituency asida hauzik miyamna thengnariba awatpa khudingmak mahak sukhangi aduba hauzimaki oina mahakna tawpu yaba khudingmak pangthoklabasu miyamgi mihut amana tawgadaba sing adudi pangthopa ngamde leibak ama sembada nupi ki thodang chawi adumakpo hauzik leidiba lengaklongi paring asida di nupi ki thak asi hantaba thakta leiri masi pumnamak hauziktagi khana hauduna nupi da henba sakti season Sinabagi tanja adu lakadoriba mikhal asida lawminasi haina KV na makataki Waraga taraga leiraba nupisingna thengnariba awaba khudimak ai mayok yabada ai mamang thana yazarige haibagi wakalonda ngasi aina thokjarakibase ngasi kendra mayam asida sokhoi leibak sida atop jagada nupi ki empowerment haragan atop jagada mayam ma khoi hujikti tam na sum upgrade la i nupi singi oibishi education ki sector da dum nupi singna mangjin tharaga chatpa jaga mayam leiri sports ki hiram da hujik nupi singna mangjin tharaga chatpa mayam ma leiri Haukiba pung kunmari asida Manipur da miyoi listing ama chani marifudara mathoi COVID test tawbada miyoi taramari nongna COVID-19 positive oibaga loinena state asida leina asina nabagi masing lak ama listing kunmanga chatret humfu mathoi yaukre leina asina maram oiraga miyoi amata leikidre COVID-19 command control room dagi ngasi numidang wairam pung mga fawbada phangba paw amagi matung inna miyoi mapan nava faduna discharge tawkre nava farapagi apunba masingna lak ama listing kun humdoi samaga humfudara mari sukre Active cases sama marifu mga lady. Leina asina maram oiraga leikidaba mi ki apunba masingna listing ani subna anini. Fagalakpagi chang sada marifudara ni panda spek ani tarukni. COVID leina asida gi ngakthok na balengang na paikatpa thausil amagi makada miyoy kaya amasu numit khudingi COVID vaccine kapthokni. COVID vaccine kapthokiba masing na ngasi fawda miyoy lakun humdoi listing mga chama humfu marini. Haukiba pung kunmari da DTF oxygen cylinder som tara amadi BTF oxygen cylinder marifudara nipan Manipur gi tongan ba na langsang singda fangan bangam kre haina COVID-19 command control room daki fangba paw asina makatari Madang sahi ki angan basarukta pangthoka doriba taranithoi suba Manipur State Assembly mikhalda Lamlai Assembly constituency da Congress Party ki ticket amiref oinabagi thawrang toriba soibam devengi election campaign motor rally amaga loinena ngasi hodokre Lamlai Assembly constituency ki miyoi kayana saruk yaraga pangthokiba soibam devengi election campaign adu Manipur Pradesh Congress Committee MPCC ki Vice President K Devadatana hodoki campaign hodopagi thoram aduda K Devadatana hai asoibam deven leibaki damak kathokpa amaga loinena miyamgi mating pangbagi wakhalon leiba lusingba amani maki wakhalon asi Congress Party ki apunba pandamda soidira mating pangkani khanbadagi Congress Party na kupna khanaraba matungda asoibam devenda ticket pinaba firef laukibani haina mahakna makhataki Enforcement Directorate ke CBI ke case punamak mamutana moi lotion bangam dabse chai ahum da kari ngami moi lokta ke scandal ke kari finding lere hoji pauda mi bu haras toba sarkar pairang ngamme dana toba aduga Manipur manung do so ngasi mari mangani ki mamung da thoiba civil liberties ma mangaliba journalist ma phajal NSA thamjanba amukta thok toba thodok mayam se masi matung da thorak tanaba Ganatantra ki leba ki rajniti ki aduga akhoi ki democracy ki rule of law ki ain ki matung lebak pan ba channel on se amuk hanjana wina buta Congress Party na afaba akan ba leba ki namta kathok pangan ba candidate mayam khalaga khoi thaga chana hona bane Thoram aduga mari lenana achebam deven hai Lamlai Assembly constituency da lairaba koknaba amadi saukatpa awanba AC ama puraknaba ki pandam da rally assistant bani
lakadoriba mikal asida mai paklabadi constituency asigi manungda leiba masagi lam lezadaba sing point manga gi lampi na bahonagani aduga masagi yum lezadaba sing na yum sabigani loina lalabukta ising marang kaina fanghanduna sathok leiba AC ama soidana ohengani masida natana lukrabi singi tongan ba scheme ama puthokani amadi lenga ki tabak tohodaba sei homfu suraba hal sing da su pension pigani haina choibam devena makatana fungdoki आइगी विजन आइगी पांदम लमलाई केंद्र द लाइरब कोहनबा लमलाई केंद्र द साउखटबा लमलाई केंद्र अवोनबा अमदि लंबी थोंग फत्रि जिंजे मतंगा चानबा लंबी थोंग छेंबा सानबदी पांबा लेतबना मरम ओइगना सानबा पामदबा जिंजे मसि फ्री ऑफ कॉस्ट कोइना सानबा पीबा अमदि हगोरलिबा महिरो सिंजे मसि पुनिंग थगोट पोइना क्लास 10 अमदि 12 की अखोइगी लेरिबा महिरो सिंगे पुनिंग थगोट पोइना सही खुदिंग प्राइस पिजगनी ngasigi election campaign haudupa aduga mari lenena choibam devengi election poster amadi election manifesto amaso phongki miyamgi mihut oiragadi lan khebe tabakta lan kre soikibada soikre haiba ngambagi gun chengadabani haina haukiba tangkun mathogi numidang da herok part 2 maya lekai je thokiba nongmai kapagi thodok amada leikidraba ningthozam rohit ka pauminaba mayamba ningthozam roshan paumi singda phongdokre Manipur Press Club ta pangthokiba paugi mifamda ningthozam roshan hai laibaktiba thodok thokpa numit aduda MLA TS Radisham masamayumda leibanate adubo mahak masamang na uhoba khangobagi maongda mahaki manaw nupa mara leite haiduna ngangliba wafam singyamda laibaktibani thodok aduda hakthingna MLA gi manaw nupa senei senati haibasi thodok aduda hinghoba mi na mayik sengna uhorabani masagi mara leithokpa yanaba mi na ngangba wa khara taraga pangang ngangba tobiganu miyamgi mihut oiragadi mihut ama oibagi wa ngangbiu loinane MLA gi worker khara na mathong sadaba mari leinadaba wafam khara social media da ngangliba sasu makatana tobiganu maduda miyamgi asawa helaknabagi machak oikibasu yai hainasu ningthozam roshan na makatana fungdoki hairok esigi MLA Radhishamna laigidaba inaw pasi matangda thambiri bo wafam ase mathong morong khangdaba wafam khara thambi bai tare mahak se laikidaba numisida zu laite mapanda lei aduga mina tamba pau khara taraga pangang da ngangba masana khanghoba su nataba aduga ngasai magi manong nupa chenate adagi magi worker singna tawdena hek haubaga di mayam amna chelamme phimu setpana tawbani maga sida karimta mari leina de khotena press no thoktana dagi hairoki mohogi mandal na kaina thoktana tawe ahan badadi adumaina thamambasina nongnini gi matungdadi magi manong pasi sungyaw yaw de na chele Uyumpo khunjau da ireima ima amasung tabong ningtau ipagi nongna sagadaba sana sanglai ngasi khundrapam assembly constituency gi MLATS location uref uyung tamkre uyumpo khunjau gi ahallaman amasung thogal lofki member kayana saruk yadana pangthoki ba thoram aduda MLA location hai kanagumba kharana mahakna saba community hall amadi laisang fawba MLA oidrba matamda puthoklaga pukhigani haina miyam da lana prasar tauri Makoi sing aduna mathongna leirabadi mahakna community hall sabada low sangam yangkai hena kathokuna lagli basi low sangam amata oirabasu miyam da kathokpiu mahaki punsigi aroiba pungza fawba constituency asigi miyam gi damak kathoklamgani mikhal thengnagani haina thorakliba miyoi khudingmakna MLA location na miyam gi kari toramagi haiba wafam kaya magna sakiba community hall da lepaga lauri basi makoi gi damak ikaiba fawi haina MLA location na makataki Thawal Municipal Council TMC na ahum suba State Finance Commission lisingani kun mathogi makhada council asigi manungda leiba ward khudima tarutana na thamnaba amadi miya wakal taminabagi sarokama oina ngasi TMC ward number 8 manung channa leiba Thawal mayai leira community hall da door to door collection of municipal solid waste ki matangda amadi COVID vaccination ki matangda nomigi oiba awareness ki thoram ama pangtokri Thawal mayai leira ki self help group ka khusam naduna pangthoki ba thoram aduda TMC ki EO8 Pradeep Kumar TMC ward number 8 ki hanigi councillor W Ivo Choba amadi vaccination COVID-19 district hospital Thawal gi nodal officer Dr A Rajena thoiba mithung sing oina sarugyaki thorangi sarukama oina ward asigi miyoi chani da e shram card amadi labor card sing su yenthoki TMC की door to door collection of male health supervisor L School TMC की स्वच्छ भारत मिशन की नोडल ऑफिसर AK अजित कुमार ना door to door collection की मतंग दाव अमदी Dr A Rajen ना COVID vaccine कब तो की मतंग दा resource person ओइना वांगां की
Tagyal da Leiba Manipur Technical University da Vice Chancellor VC oina lediba Dr. Tongbram Vaneshwar asi VC ama oibagi eligible sudaba maramna Mahiroi sing apenba oidre haina All Manipur Muslim Students Organization AMSO gi President Khulakpam Ayub Sahana Paumi Singh da Fongdokri Imphal gi hata da Leiba Mahiroi Luf asigi officer pangtukpa paugi mifam amda Khulakpam Ayub Sahana hai VC oiba haibasi University amada yamdrabada chai tara professor oina lerakadabani UGC gi norm matung inna su mahaki qualification ase associate professor oina leikadabani asigumba matik chadaba mioi amabu University amada vice chancellor oina thamba haibasi Mahiroi khunai gi yamna laibak thibani loinana University asigi recruitment tawbada non local amata yahole hairabasu result lautokpada non local yausilakle asigumba kayasina maram oiraga lengauna akan mamicheng sangbiduna matik saba matik chadaba VC ase athuba matamda sindokpiu wafamasi thawoidana leithoklabadi miyam ga khusam naraga tongan tongan ba khongjang kaya sangsilagani hidamasigi matang da lengak amadi education minister da su ayiba cherol pisilagani haina AMSO gi president Khulakpam Ayub Sahana makatana fungtoki government polytechnic tagyen asidi diploma institute amakali aduga engineering degree college amaga su ka dongda manba yaroi Dr. Tongbram Vaneshwar na hangliba PhD degree asisu technical education gamari lainade history subject tradition housing of architecture of Manipur haiba history department of Manipur University dagi asidini Meitei Miteibu Scheduled Tribe ki list chalhalu haina Scheduled Tribe Demand Committee Manipur SDDCM na sangsilakli ba khongjang gi sarukam oina ngasi Imphal gi tongan tongan ba kaitel singda portfom pami MAIBAM singna kholau kaya laudna khongjang sangsen sathakre ngasi sathaki ba khongjang adu BT Road leba temporary market singjamagi anuba amasung temporary market kong ba kaitel kwa kaitel khurai lamlong kaitel amadi tera kaitel na singba mafam singdani kaitel sing adu da portfom family bi MAIBAM singna yelhomi mitei kangadabani aikoi gi lam kangadabani yelhomi sing puna hingminagadabani mitei ST list ta chalhanaba Manipur lengan athubada recommendation tawgadabani haibana chingba slogan kaya lauki Meitei Furup asi Scheduled Tribe ki list chalhanabagi damak Manipur lengana Government of India da recommendation thagadabani haiba demand tawraduna Scheduled Tribe Demand Committee Manipur SDDCM na changsilakli ba khongjangi makha chatharakpa oina Kangching District ki manungchan na leiba wangu Nongyai Khong Bazar da ngasi wakan mifam phangkre wakan mifam adu da saruk yakiba SDDCM Kangching District ki Secretary Sanasam Bormani na hai Meitei Furup asi ST list ta chalhanaba SDDCM na changshiliba khongjang asi mapung fana phangdre fawa tongan ba khongjang kaya changsinkhigani SDDCM na taliba maram chaba demand asi Manipur lengana lumna lauraga athubada mari leinaba che sangsing yawa recommendation thagadabani Meitei Furup asi malem gi leimai degi kalhona bagi damak paliba lengak asina athubada mathau taba thavak sing paikhatkadabani haina sumahakna makhataki Scheduled Tribe Demand Committee of Manipur na lakolakpa matam gi akal makhongjang khuding muktasu lamdam masum gi miyamna iramdam sigi ma khagada ko maitei khur asigda makhallaga aikhoi chap chana tawong tokusing adu jagani All Manipur United Clubs Organization Amuko gi makhada United Clubs Organization of Visnupur District UCOVID amadi UCOVID ki apex organization oriba All Kaivul United Clubs Organization Akuko na Kaivul Namjao Foi bi Community Hall da Ishram amasung CMHD card savagi thoram amangasi pangthokre ngasi pangthoki ba thoram adu da maike adum da leiba mioi sanirang khai rom gi Ishram amasung CMHD card saki thoram asi makhata na Manipur gi mafam kaya su chathagani haina amuko gi maike digi fongdorakli Kathokpa amaga loinena miyam gi damak thavak toraba matamda da afaba khunai haibadu oiba ngamgani haina All Manipur Working Journalists Union AMSU gi President Wangkemsa Semzaina fongdokri wafamasi kwakatel akham lekai da leiba yaipokpa Rehabilitation and Child Care Center ki anirak suba Foundation Day gi thoramda Wangkemsa Semzaina fongdokibani CCSK gi President Jitendra Ningomba amadi tongan ba masak naiba mioi singna saruk yaduna pangthokiba thoram adu da AMSU gi President Wangkemsa Semzana hai tungi yumbi oihagodoriba naha kayana nisagi ipakta ngauduna leiba haibasi yamna laibak thibani wakhal khantaba
वाटखिबदगी फत्तब चिंजाक असि सारुरबसु तंगाई फदना थादोकनब होनबदा मथौ ताई असिगुमा नहासिंगबु अमुक अचुंबा लंबिदा पुननबा हाइदुना रिहैबिलिटेशन सेंटर कया लेरिबसि एकोइना सपोर्ट तौगदबनी सेंटर चलाइरिबा मियोय सिंगनसु पैसा खक्की नतना खुनाई असगी खल्लगा थमोय सेंगना थबक तौबियु हाइनसु ऑल मणिपुर वर्किंग जर्नलिस्ट यूनियन के प्रेसिडेंट वांगखेमसा सियामजाइना मखाताना फोंदोकी मणिपुर ड्रग की प्रॉब्लम मणिपुर से मोरे मोरे ब्रह्मा मैम गोल्डन ट्राइगन साउथ एशिया की ड्रग पुथों पुछन तब मैं पुनः मणिपुर से फावर पुरकान इंडिया की मेनलैंड दिल्ली कोलकाता मुंबई फारी करोड़ 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 कई मियोय खरदी मसा की नुआई दम खलगा माना तुंग की फ्यूचर जनरेशन की दम खंदी अदना मणिपुर को की ड्रग कारबार से दम पटक चावनो त तरो खरब अदना कई दो सोई फ्यूचर जनरेशन वगैरह तुंगी जुबेन वगैरह को की नारोन सिंगी दा मसा की सिंगली दा ई ड्रग कासनदना ड्रग सादना बया पुनमक सब के मांग बगा ओरे अंड्रो असेंबली कंस्टिट्युएंसी की मनुंग चनबा सांगम दबी मखालेकाइदगी मुफ्ती नुसालिन अपोकपा लेखिद्रबा हल क्वासमना डॉक्टरेट फंगलपगा मरी लेना जमत उलमा चांगम दबी मखाना हराउते यमना ओपगा लोइना पुनिंग थगतख्रे उलामा मुफ्ती सिंगी लक्तगी अराबिक ता डॉक्टरेट फंगलखिबा अदुगा मरी लेना नुसालिन दा अंगम खुदोल पोट पिदुना पुनिंग थगतखि जुरी अपुनबा सनामही लाइरिंग लोफ जुरी नसिंदुना जुरीवाम के लाइरिंबी लेकाइदा लेबा सनामही संगलेंदा नुमित निनी चुपना सथरखिबा सनामही लाइनिंग कांगलोन खननेनबा ngasi लोइसिनख्रे जोइना लेख्रबा मोरे इम्फाल कसार हजाई अमदी त्रिपुरा की अखंग है कयाना सरुक याखिबा थौरम अदुदा डॉक्टर सगोसेम लंजेनबा ngariambam khomba elangबम चावबा मोइरांगथे मेगाचंद्रा खरिबम सांता अंगोम अमदी हामोम दोनी न सिंगबना सरुक याखि थौरम अदुदा मिथुंगलेन ओइखिबी केजना की हाई ताइबंग पान असिदा सेमलकपदा ताइबंग मपुना मागी मागी कांगलुफ तोंगा तोंगाना सेम्बिरगी मतौ असिगुमना मैतै हाइबा कांगलुफ असिसु ताइबंग मपुना मालेम असिदा लैरुनबा सेम्बिरगी चही लिसिंग अनिरोंगी ममांगदगी मैतै हारिबा कांगलुफ असि यामना मतिक मगुन लैबा फुरुफ अमा ओइना लैरमगनी हाइबा ngasiदा मेक सेंगना उरे मतम कुइना लोदुरबा लाइनिंग लाइसंसु तपना तपना मणिपुर के कचन कोयादा माइखम हांगदुरगली अखोय अमत ओइना संगसिन मिनादुना लाइनिंग अखोई लाइनिंग लाइसन असी हेना मतिंग मगुन लैबा लैनबा होनामिनसी हाइनसु के जनकीना मखा ताखि अखोई सनामही लाइनिंगी अखोई मयोन से सोंगरतना अखोई पुरिमा अखोई मैतैनी हाइबगी मासी अखोई अमगा पाव फाउदोमदना अखोई मान जंगननबा अखोई लाइनिंग लाइसन असीबु अखोई मतिंग मगुन अमकन हांगनबा अखोई गाना फनबा हाबसे अखोई असौव थोदान अमनी मैतै अमो ओइना मासी अखोई असौव थोदान अमनी हाबसे नामियामदा थमजनिनी मणिपुर लेंगान आर्म फोर्सेस स्पेशल पावर्स एक्ट 1958 की मखादा मणिपुर की डिस्टर्ब एरिया स्टेटस लौथोकनबा लेंगान रिकमेंड तौरबा याय हाइबा मीडियादा फोंगनरिबा पाव असि एक्स्ट्रा जुडिशियल एग्जीक्यूशन विक्टिम फैमिलीज एसोसिएशन मणिपुर EEVFAM अमदी ह्यूमन राइट्स अलर्ट HRA ना तराम OE हाइना EEFBFAM की प्रेसिडेंट रेनु तखेलमम अमदी HRA की एग्जीक्यूटिव डायरेक्टर बबलू लोइतोंगबमन पुन्ना प्रेस ना थादरकपा चरोल अमना फोंदुरकली चेरोल असिना हाई डिस्टर्ब एरिया स्टेटस लौथोकपगी वाफम खनबगा लोइनना क्वाइदगी मरु ओइबा वारम अहुम खना हौदबा तारबदी मदुगी वहनथोक लैरोइ मदुदी अहानबदा EEVFAM अमदी HRA ना सुप्रीम कोर्ट थाकिबा इंग्लिश सिंगनी तरानिथोई की रिट पेटिशन क्रिमिनल 129 की मतुंग इन्ना CBI SIT ना मराल लेबगी चेन्नई हाइना खंगनख्रबा पुलिस पर्सनल पुमनमकी मथक्ता लोगी थबक लौखतकदबनी अनेब थाकी पुलिस पर्सनल सिंगी मथक्ता प्रोसिक्यूशन तौवा याहल्लबसु अवांग थाकी पर्सनल सिंगी मथक्तदी ngasi फावा याहंद्री हारी अनिसुबदा मणिपुर थोकिबा एक्स्ट्रा जुडिशियल मिहात की थौदोक सिंगदा हक्थिंगना चेन्नई हाइबा CBI SIT ना अहान बत्थिजिनबा पक्तदा खंगदुना खुदम सांगदम कया तोंगान तोंगानबा डिस्ट्रिक्ट सिंगी चीफ जुडिशियल मैजिस्ट्रेट सिंगदा पीख्रबा यूनियन की आर्म फोर्सेस पर्सनल कया की मथक्ता प्रोसिक्यूशन सेक्शन पीनबा सेंटर तकसिंगदबनी लोइनना अहुम सुबदा अफस्पा 1958 मुथनबा रिकमेंड तौगदबनी हाइबसिनी हाइरिबा वाफम सिंग असि थबकता ओंथोकदबा लेंगाना अथुबदा वारे फ्लोरबा मतमददा अफस्पा की मखादा विक्टिम ओइरबा मियागी मियोइबगी हक ngangnaba लेंगाना फिरेफ लेरे हाइबा थाजगनी नत्रगदी मिखल मयागी मियाबु अपंगबा सिनबा ताटनी लौगनी हाइना चेरोल असिना मखा तारगली
Covid laina laksana balengana lokalakliba section thorangi manung channa lengangna piriba covid chana kanun ngaktaba miyosing police na faduna fine tian bagi thabak ngasi sumakatana chathari ngasi sathagiba police ki drive ta covid ki chana kanun ngaktaba miyoy manga police na faduna fine tian ki tungda miyosing adu warning piraga thadoki ngasi sathagiba police ki drive adu da fine oin lupa songa khongat ki Makatana Covid Kitchen Kanon Ngakta Thingna Rabidi National Disaster Management Act Listangani Magagi Makada, akan Baxan Logani Han Inspector General of Police, Operation Iprio Komana Thadro Pachirol Aman Hari. Jadliba Thasaki Tang Taranipanda Meghalaya de Chaurakna kilometer Nithoirom Sangwa, Solo Marathon Ama Green India, Green Northeast, Green Meghalaya Highway Timda, Jeluba Moirang A Sigi Manungchan Laiba, Kwakta Municipal Council Ward Number 30 Mayang Mayum Anisa Ahmad Ngasi, National People's Youth Front NPYF Moirang Block na Appreciation Certificate Piduna Haraw Tayam na Okre. Opagi thoram aduda Anis Ahmad na hai malem asida leidiba miyoiba amadi ziba panba kaya asina hingdanaba honabada asang aman amadi uwa thaba mathau tai amadi mahausagi fimang kangadabani haiba pauzil puduna haukiba sei ani asida Manipur gi tongan ba district singda solo marathon chenkre handak ahan ba oina national gi thakta Meghalaya gi da Green India, Green Northeast, Green Meghalaya haiba pauzil puduna abuk solo marathon asi selubani haina mahangna makatana fungdoki Manipur Hogi Chayani lagi ay tongan ba district kaya ay na environment kangadabani wildlife kangadabani have a message for matung hanboy na ay national campaign Meghalaya konong silong da hodoro matung da MAIBAM na mafamdagi Chief Minister Honorable Comrade K.S. reception tawba amadi president piro matung da ngasi ani nagsubo na NPYF merang na ibu sumay reception tawbi sa dikumatik haraw ba Zirivam District Chingdong Lekai de Labor Deputy Commissioner ki Conference Holder Election Gamari Lenen IT Application ki matangda Awareness Cum Training Program amang ngasi pangthokre Awareness Cum Training Program aduda SDO Zirivam S Indrajit Rakspal DIO District Informatics Officer National Informatics Center na Resource Person oina wangangki Training Program aduda Voter Helpline F ki matangda amadi Electronic Voting Machine EVM matau karam na season nagani haibidu khanganki Miyamna kinariba laichet Omicron positive oiba miyoy Manipur dasu Europe asina maram oiraga lakliba vaivai amadi New Gamari lenena sugnu Sero Chakpi Turel da picnic lakpa tingzile haina sugnu upon baluf amadi Sero Youth Center na khangalagli athingba asige mayokta kanaguma na mafum asida picnic lakpa tarabadi maduda thoklakpa afaffatagi daita pomba masa na pujagada bani haina suluf ani asina fungdurakli Covid ki anauba saglon Omicron hariba virus asi positive oiba Europe podagi Lagliba bye amadi near 2022 asi sugnu Sero Sakpi Turelda picnic lakpa asi thingle masida kanagumba lamen tuhen ba miyoy singna Sakpi Turel asida picnic lakpa taragadi sugnu apunba loop amadi Sero Youth Center hariba body ani asina thinglakpa matamda aso open York matamda masagi daitani haiduna Manipur miyam da lauthokse Ngarang numidang wairam pung manga makhairam tabada Sangai Yufam GP ki Pradhan MD Zakir Khan ki Sangai Yufam Mairen Khun Part 1 da leiba yumda sakhang daba singna Chinese hand grenade ama thamjin namba du yanin daba phongtok tuna ngasi lekai adugi miyamna Pradhan ki thongal da wakat mifam pangtokre Wakat mifam aduda saruk yakibi amana phongdorakpada yumlakda vom thamjindana nupi angang amadi lekai gi miyo singda aki tu singba pokhan basi yaningde Ekoi miyoy bani ingna chungna hingminasi asiguma thawang asi matungda amuk hanna tawbiga nu haina mari lena basingda appeal tarakli Chatliba tha asagi tang tarani pandagi kun mathoi fawa Jammu Kashmir gi news indoor sports Stadium amadi MA Stadium da pangthokiba kuntares suba national thangta championship lisingani kun mathoi da gold medal laura krabi torvung bazar mamangdagi angom ibungo amadi a event jagi masanupi puinabadi angom opagi thoram amangasi pangthokre opagi thoram aduda saruk yakibi gold medalist puinabadi angom na hai national championship aduda gold medal fanglakli basi mahakpu piklingai dagi hauna Masana asida makut paiduna takpiraki ba mahaki oza sing amadi mahaki apokpi amadi lekai gi hal singi mating dagini Manipur lengana thangta masana asi khara laithokna yengba mali
Jammu Kashmir gi oinadi masana asi makhoi gi lengakna yamna fazana tobiba thengnei thangta masana gi sanaroi singda Jammu Kashmir lengakna khudong chaba kayapi asiguma khudong chaba sing Manipur lengakna su ekhoi gi thangta sanaroi singda pihaningi hainam hagna phongdoki aduga ai isla waba thenagi ba targadi paisa nu sagi buti thoina waba thenagi de ima bana support togi bagi adubu journey ta pasudum nunga ki hala pasu sakhi basu aduga government na thangta se khoi phajana yingbi da bagi type to tawe aduga JK gidi asuki mati yengsenbi mobile facility yampi adu facilities in dokoi Manipur da su khar pian ni Tamenglong district ki manung chanda leiba Tamai subdivision ki Kadiwan village ta manga suba Kadiwan annual village sports meet ngarang hongdokre hongdopagi thoram adu da village chairman Kitinbau Chawangna thoiba mitung smart security service Tera Bazar gi managing director Laimuzam Pratap na thoram mapu amadi social worker Huijan Pau Sawangna akhanaba mitung oina sarugyaki thoram mapu gi waral piraduna Laimuzam Pratap na hai Manipur asi sports ki powerhouse ni haibada haiman bathokloi sanabana discipline lehan bata natana masam o faba tinjang kaizang daba khunai ama oibada chawna mating pangli haina sumalna phungdoki arebada maroeba pau amuk hana pizari Scheduled Tribe Demand Committee ki demand asi lengakna yade haiba nate demand asi ki tang taba firef ama lengakna matam chana lorakani haina Chief Minister N Birena phungdokre Bir tiken resited laikiba marebak mazati nusibagi thongna lingzel adu tungi mirol da nauhona naningsing handuna imaleba kidama kathok pinasi haina hanagi Chief Minister Okram Ivovina phungdorakli constituency ki National People's Party ki ticket Mikhal Mai Paktuna BJP na luchingba sungsin nebalengak asida Youth Affairs and Sports amashung Water Resources ki Minister Oiriba Letpau Hof ki BJP da yaukre BJP na chahi kuntra lengak pairabasu Congress Party na lamdam asigi damak paikhan lamba saukha thoragi thabak thoram sing pangthokpa ngamloi haina MPCC ki President and Lokena phungdokre MAMITv ki Manipuri Prime Time News matang asida loizari yeng tabirba singbu amuka hanna chan maibamna khurumjari The pinnacles of success for your children. Get enrolled to one of the finest schools in Northeast India, UNESCO School. Excellence in education. MAMITv requires 2 reporters and 1 video editor. Candidates for reporters post must be graduate or postgraduate degree holder in mass communication or with diploma in journalism, having good command over Manipuri, English and Hindi. Some experience in the profession is preferable.
Candidates for video editor's post must have at least 2 years experience in related field. Salary negotiable, experience and performance will be counted. Candidates may apply online at MAMITv channel@gmail.com or at the office of MAMITv, Purana Rajbari, Nongmaibung, Imphal East within 7 days. Application should be addressed to General Manager MAMITv. Date for interview will be announced on the MAMITv